Yetnaduna leiriba ipakta China carrier killer missile kapkre. China South China Sea da carrier killer ama yauna missile ani kapsinduna changyeng tokre haina pause amana sagol sen numita phongdokre. Missile sing adu US force sing da attack tawnaba puthoki bo iramni haina military na hairi. DF-26B amasung DF-21D hairiba missile sing adu yumsa kaisa numitta kha thangba sarukta leiba Ithat Hainan province amasung Paracel Islands ki marakta leiba mafam amada target tawduna kapki haina Hong Kong gi pause South China Morning Post na phongki paw adu China gi military ga naknaba mana phongdorokpani hai Beijing da defense amasung foreign affairs ki ministry singna paw asi chumi sumde haibagi asengba pawkhum khudakta pikide Malem gi khwaidagi chinba lalol itiki lambi singi manungda ama oiriba South China Sea kanagi oigani haibagi matangda yanaba mayam ama leire Beijing ga Washington amasung kha thangbada thangnana leiba leibak singda mari fattaba hengalakpaga loinana yanabasu hengalakli Yenaduna leiriba samudragi mafam ayamba Beijing na makoigi ni haiba ayamba chahi asida Trump administration na yakide Beijing na makoigi lamni hairiba ayamba saruk sing Vietnam Philippines amasung atay government sing na makoigi su saruk yawi hairi Yumsa kaisa numita missile sing kapkiba dusu China na US ki U-2 spy plane ama Beijing na leibak asigi awang thangba samudra khongbanda lan awrairingai manung no fly zone ni haina lauthokiba mafam amada changlaki haina wakat khirba matungdani DF-21 missile ka ama hena mapachumi amasung masibu military analyst singna carrier killer kawi China ga mungnabagi thogdok ama tholakpada sizinrakpa yaba US ki aircraft carrier sing kapkhaina bak sabu oigani haina military analyst singna thajai Beijing na haukiba chahi kun ase missile fighter aircraft nuclear submarine amasung China na leibak asigi military na samudra wangmada yoksinba ngamba mafam ama hena pak sahonaba atai khulai sing puthoknaba kanna honaduna lakli DF-26B hairiba missile adu leibak asigi awang nongchup thangba saruk Qinghai province tagi kapki aduga DF-21D na nongpok thangba samudra khongbanda leiba Shanghai ge kha thangba Zhejiang province tagi kapki haina South China Morning Post na haiki DF-26 asi nuclear natraga conventional bomb sing puba ngami haina thajanai karigumba maduna chumba tarabadi Washington amasung Moscow na Cold War manungda sahi tawnakiba intermediate range nuclear force treaty thugaiba tagani Trump administration na mamang sahi yana che adudagi tokpa matamda China na DF-26 amasung masiga manaba atay khulai sing puthokpagi matangda pankhe soibadagi lan tholakpa yai South China Sea amasung Taiwan gi akoibada umkhatnabagi phibam leiriba duna soibadagi lan tholakpa yabagi risk hengalakle haina phongdokladuna Taiwan gi president Tsai Ing-wen na sagolsel numita haikre soibadagi khut thoknabagi phibam lakhandanabagi damakta amaga yariba makai pau phongnagadabani Beijing na China gi lamni haina claim toriba democratic lengak chatpa Taiwan na ithat adugi manakta Chinese military gi thabak sing kangkhalakle haina complaint tawkhi Taiwan bu namduna Chinese sovereignty yahannabagi damakta ithat adugi akoibada China na khulai kaya paisinduna kihalle haina ithat asigi wen na phongdokhi US amasung China na su Taiwan ga naknana amasung yanariba South China Sea da military exercising pangthokuna lakli Lan tholakpa yabagi risk leiribasi mari leinaba party khudingmakna checksina manage tawba changi maruoiba regional power ama oina Beijing na makhatana pukning phathabagi thawong ulakani haibagi thajaba lei haina saina phongdokhi Police na case laukhatpiu yadre JCCWB yumda nungsina yoklaga thamjaba hui amabu khul amatada leiminaba miyoi amana single barrel nongmaina kaplaga hatpagi thogdok amada pause da hablagi haiduna khul adugi village authority na hui mapu yauna atopa imung amagi miyoi sing khul-dagi tanthok pire village authority adugi mathakta ainggi oiba chairak pibinaba mari leinaba hangang police station da wakatlabasu tabidre thogdok adugi matangda kariguma makhal amatagi action lokhat pidre haina joint coordination committee on wildlife and biodiversity gi co-convener Sapna Laisram gi chairol amada haire Cherol asina makatana hai haukiba July 13 ta Imphal East District ke Nagaching Macheng village da leiba Matthew Athui Kamai kauba miyoi asina khul aduda asan bayum da leiba Nimiwon kasunggi nungsina loizaba Togo kauba hui ama single barrel nongmaina kaplaga hatpi khe hairiba thogdok adugi matangda pause amadi social media da haplagli haiduna Nagaching village authority ki chairman na huibu Nimiwon yauna khul aduda leiba soyapham basigi imung manung pumnama khul aduda leiba yararoi haina tanthok pire hui amabu nongmaina kaplaga hatpa haibasi Prevention of Cruelty to Animal Act 1960 amadi atai ain singbu khongaunabani hojik soyapham gi imung manung amasung huibu Nimiwon gi wakat kanana su tabidre thogdok aduna maram oiraga makhoi hojik awaba kaya mayoknare
मकोइना मरी लेनबा हिंगांग PS ता वाकत लबसु ओसीना वाकत लौबियु याद्रे ngasi phawbada village authority gi mathakta karigumba makal amatagi action lokhatana leiri hairi makha tana haikibada JCCW na mari lenaba authority singi matenga loinana nagaching macheng village ki authority gi mathakta ain gi oiba mathau taba thabak sing lokhatlagani COVID-19 gi lockdown manung sida khunai gi mayokta leiba mioi kharana sasan atonba jiva singbu minungsi yaudana tamthina hatpi bagi thawong kaya lamdam sigi tongan ba mafam singda nongma kangdana thokbagi pau tari masi JCCW na laina logde hojik paliba lengak asina amade miyamna asigumba sasan atonba jiba singbu tathi tawaina tawbiba hatpi bana chingba tawriba asidagi kanbinaba mateng pangbinaba JCCW na pumnamakta haijare sasan singbu nungsijaba amade akoibagi phibambu ngaktuna thamba pamjaba lup ama oina khunai gi mayokta leiba sing amade akoibagi phibambu manghan takhanba singbu ain gi oiba charak pibada JCCW na mapung phana mateng pangani hainasu cherol asina aroibada palli private practice tawdana ba khangan kre RIMS hospital gi doctor khara private hospital da practice tawre haibagi pau leire maram aduna private practice tawbagi thabak ase kudak talepna ba RIMS ki medical superintendent gi cherol amana haire kilometer marifu sangba phatkidraba lambida sagai da puraga angang unakhre wagi sagai mathakta hapkatuna miron bi nupi amasu khongna kilometer marifu puraklaba matung Churachandpur district hospital da angang nupa ama pokre angang unavadugi matangda sangai express ko wari sanavada kuki khanglai langpi gi president kamthang haukipna hai Churachandpur district ki manung chana leiba henglep headquarter da leiba masagi chahi kungamari surabe nemnai kim mapuroiba saumin thang handaki asina ahan ba angang unabane Chabokpi nemnai kim ngarang dagi hauna masa nungairaktabadagi khungi maibina oina adum pokpa yagadra haiduna khangduna leina khibani nemnai kim gi phibam nungaitaba hengalakpadagi laibak thiba thokdok thokodra haiduna ahing chupa wana khangduna leina khi phibam lusilakpadagi khungi miyamna wagi sagai saraga mironbi nemnai kimbu hapkatlaga ngasi ayuk pung 3 tabadagi khundagi puthokibani haire henglep headquarter dagi ayuk pung 3 tabadagi bunglon fauba khongna kilometer marfurom mironbi asibu wagi sagai da hapatuna puthorakhibani bunglon fauba khongna mironbi adu sagai da hapatuna puthorakpada ayuk ki pung 10 tabada thungki lambi dasu ngaihak pothakhi henglep tagi bunglon fauba lambi ase laikom lainang ngakta ngaiba saruk yamna yawi laikom lainang maraktuda sinaduna yamna wana mironbi yawba wagi sagai adu puthorkhibani haire mironbi nemnai kim wagi sagai da hipi haibagi wa khaktani mahaksu mabuk yekpa masasu wabana yengba ngamde haina kamthangna phongdorokhi kuki khanglai langpina ambulance gari ama bunglon fauba tharaklaga mironbi nupi adu Churachandpur district hospital fauba purakhibani hospital hek yaubaga emergency oibana doctor na angang nupa ama pokhibani miron bigi awaba phibam adu yenglaga khudong thiba thokdok thokodra haibagi thawai yamna wanarambadu kokhi haina kamthangna phongdorokhi nemnai kim amasung Saumin Thang anigi hanba phangjaba machanupani mapuroiba Saumin Thang lomini haina phongdorokli Paul Pogba COVID-19 positive oire France team da yauraroi Europe leibak singda leiriba football team singi oina khwaidagi chawba anoba tournament ama oiriba National League football tournament sanaba hogadabagi mangoina France team gi squad semgalakpada maru oiba sanaroi ama oiriba Paul Pogba COVID-19 positive oirakpadagi team adu da yauraroi UEFA National League Football Tournament ki oina France ki team na September 5 amasung 9 da Sweden amasung Croatia ga lamba tawnagadoribani hairiba match sing adu da Paul Pogba saruk yaba ngamloidoribani France ki team adu da punna sanaroi kulhumdoi laukthokpugi manungda handakta Champions League Football Tournament ki final da leibak adu ki club Paris Saint-Germain da saruk yakhiba Kylian Mbappe yauri